ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯇꯦꯂꯪꯒꯥꯅꯥ ꯁ꯭ꯇꯦꯠꯀꯤ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯄꯨꯔꯥꯅꯥ ꯍꯥꯚꯦꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯕ ꯅꯤꯖꯝꯁ ꯃ꯭ꯌꯨꯖꯤꯌꯝꯗ ꯁꯨꯞꯅꯇꯪꯒꯤ ꯃꯤꯑꯣꯏ ꯑꯅꯤꯈꯛꯇꯪꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗꯒꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯁꯅꯥ ꯂꯨꯄꯥꯒꯤ ꯑꯥꯏꯇꯦꯝ ꯈꯔ ꯍꯨꯔꯥꯟꯈꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯐꯥꯒꯠꯈꯤ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤꯗ ꯂꯤꯖꯒꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯖꯔꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 3, 2018ꯗ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯀꯣꯜ ꯑꯁꯤꯗ ꯄꯨꯔꯥꯅꯥ ꯍꯥꯚꯦꯂꯤꯗ ꯂꯩꯔꯤꯕ ꯅꯤꯖꯥꯝꯁ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯀ꯭ꯔꯣꯔ 50ꯃꯨꯛꯀꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯑꯥꯔꯇꯤꯐꯦꯛ 3 ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯃ ꯄꯤꯔꯛꯈꯤ ꯅꯤꯖꯥꯝꯁ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗ ꯊꯥꯏꯅ ꯅꯤꯡꯊꯧꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯥꯏꯇꯦꯝ 100ꯃꯨꯛ ꯂꯩ ꯃꯔꯛꯁꯤꯗꯒꯤ ꯍꯨꯔꯥꯟꯈ꯭ꯔꯤꯕ ꯑꯁꯤ ꯗꯥꯏꯃꯟꯅ ꯂꯩꯇꯦꯡ ꯑꯣꯏꯕ ꯁꯅꯥꯅ ꯁꯥꯕ ꯀꯞ ꯑꯃꯗꯤ ꯁ꯭ꯄꯨꯟꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯧꯖꯤꯛꯅ ꯇꯦꯂꯪꯒꯥꯅꯥ ꯁ꯭ꯇꯦꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯍꯥꯏꯗ꯭ꯔꯕꯥꯗ ꯑꯁꯤꯗ ꯑꯔꯣꯏꯕ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧ ꯃꯤꯔ ꯑꯣꯁꯃꯥꯟ ꯑꯂꯤ ꯈꯥꯟꯒꯤ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯈꯤꯕ ꯃꯇꯝ ꯑꯁꯤ 1911ꯗꯒꯤꯅ 1948 ꯐꯥꯎꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯏꯂꯣꯟ ꯃꯁꯛꯀꯤ ꯅꯦꯠꯋꯔꯊ ꯑꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯍꯥꯏꯔꯤꯕ ꯅꯤꯖꯝ ꯑꯁꯤꯒꯤ ꯅꯦꯠꯋꯔꯊ ꯑꯁꯤ $230 ꯕꯤꯂꯤꯌꯟ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈꯤ ꯂꯟꯗꯟꯗ ꯂꯩꯔꯤꯕ ꯃꯤꯔ ꯑꯣꯁꯃꯥꯟ ꯑꯂꯤꯒꯤ ꯃꯁꯨꯅꯨꯄꯥ ꯄ꯭ꯔꯤꯟꯁ ꯃꯨꯀꯔꯝ ꯖꯍꯥꯟꯅꯁꯨ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯑꯊꯨꯕꯗ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯔꯤꯀꯣꯚꯔ ꯇꯧꯕꯤꯅꯕ ꯇꯛꯁꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯔꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯑꯁꯤꯗ ꯄꯨꯂꯤꯁꯁꯤꯡ ꯃꯥꯏ ꯈꯨꯕ ꯑꯃꯗꯤ ꯆꯣꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯒꯤ ꯇꯦꯔꯦꯁꯇ ꯀꯥꯈꯠꯇꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯆꯪꯂꯛꯈꯤ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ ꯃꯇꯝꯁꯤꯗ ꯍꯨꯔꯥꯟꯈꯤꯕ ꯃꯄꯥ ꯑꯗꯨꯒꯤ ꯚꯦꯟꯇꯤꯂꯦꯇꯔ ꯃꯊꯛꯇ ꯑꯦꯔꯣ ꯃꯥꯔꯛ ꯑꯃ ꯇꯧꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯗ ꯄꯨꯂꯤꯁꯁꯤꯡꯅ ꯊꯕꯛ ꯑꯁꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯀꯔꯁꯤꯡꯅ ꯆꯠꯊꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ ꯃꯔꯝꯁꯤꯅ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯌꯥꯝꯕꯗ ꯃꯈꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯂꯤꯈꯨꯟ ꯑꯃꯠꯇ ꯃꯈꯣꯏꯅ ꯐꯪꯈꯤꯗꯦ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯆꯤꯟꯕ ꯑꯔꯤꯕ ꯁꯤꯇꯤ ꯑꯃꯒꯤ ꯃꯔꯛꯇ ꯂꯩꯔꯝꯃꯤ ꯃꯔꯝꯁꯤꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯒ ꯌꯥꯝꯅ ꯅꯛꯅꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯥꯕ ꯕꯤꯜꯗꯤꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯔꯝꯁꯤꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯍꯦꯛꯇ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤꯁꯨ ꯂꯩꯔꯝꯃꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯑꯁꯣꯏꯕ ꯐꯅꯌꯥꯝ ꯂꯩꯈꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯗ ꯒꯥꯔꯗ 5ꯅ ꯉꯥꯛꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯈ꯭ꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯨꯞꯅꯇꯪꯒꯤ ꯃꯤꯑꯣꯏ 2ꯈꯛꯇꯪꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯒꯥꯔꯗ 2 ꯑꯗꯨꯁꯨ ꯇꯨꯝꯊꯈꯤꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯒꯤ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯌꯥꯝꯕꯅ ꯐꯖꯅ ꯃꯊꯧ ꯇꯧꯔꯝꯗꯦ ꯑꯗꯨꯒ ꯑꯌꯥꯕ ꯈꯔꯗꯨꯁꯨ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯈꯤꯜꯂꯝꯗꯦ ꯑꯁꯨꯝ ꯇꯧꯅ ꯄꯨꯂꯤꯁꯁꯤꯡꯅ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯡꯒꯤ CCTV ꯐꯨꯇꯦꯖꯁꯤꯡꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯂꯤꯈꯨꯟ ꯊꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯍꯨꯔꯥꯟꯕ 2 ꯑꯁꯤ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯄꯜꯁꯔ ꯑꯃꯗ ꯇꯣꯡꯂꯒ ꯆꯠꯈꯤꯕ ꯎꯔꯝꯃꯤ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ 2 ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯀꯣꯜ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯇ꯭ꯔꯦꯁ ꯇꯧꯕ ꯉꯝꯂꯝꯗꯦ ꯇꯁꯦꯡꯕꯗꯤ ꯍꯥꯏꯔꯤꯕ ꯀꯣꯜ ꯑꯗꯨ ꯑꯁꯦꯡꯕ ꯇꯧꯕ ꯀꯣꯜ ꯅꯠꯇꯦ ꯇꯧꯁꯤꯟꯅꯕ ꯀꯣꯜꯅꯤ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯕꯥꯏꯛ ꯑꯁꯤ ꯅꯝꯕꯔ ꯊꯥꯔꯝꯗꯦ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯕ ꯕꯥꯏꯛ ꯃꯣꯗꯦꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯂꯤꯁ ꯑꯃ ꯈꯣꯝꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯔꯦꯀꯣꯔꯗ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯈꯣꯏꯅ ꯌꯦꯡꯂꯝꯃꯤ ꯃꯁꯤꯗꯒꯤꯁꯨ ꯃꯈꯣꯏꯅ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯑꯃꯔꯣꯝꯗꯅ ꯅꯤꯖꯥꯝ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗꯒꯤ ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯕꯠꯆꯥ ꯑꯃꯗꯤ ꯒꯨꯂꯥꯝ ꯀꯧꯏ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 115ꯃꯨꯛ ꯂꯥꯞꯅ ꯂꯩꯕ ꯖꯍꯤꯔꯕꯥꯗ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯕꯥꯏꯛ ꯑꯗꯨ ꯃꯥꯡꯍꯜꯂꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯌꯣꯟꯅꯕꯒꯤꯗꯃꯛ ꯃꯨꯝꯕꯥꯏꯗ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯏꯔꯤꯕ ꯀ꯭ꯔꯣꯔꯒꯤ ꯃꯃꯜ ꯑꯣꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯌꯣꯜꯂꯒ ꯃꯈꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯣꯏꯔꯒꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯃꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝꯁꯤꯅ ꯃꯈꯣꯏꯅ ꯃꯨꯝꯕꯥꯏꯗ ꯊꯨꯡꯂꯕꯒ ꯃꯨꯝꯕꯥꯏꯒꯤ 5-star ꯍꯣꯇꯦꯜ ꯑꯃꯗ ꯃꯈꯣꯏ ꯂꯩꯔꯝꯃꯤ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯁꯅꯥꯒꯤ ꯀꯞ ꯁꯅꯥꯒꯤ ꯇꯤꯐꯤꯟ ꯑꯗꯨꯗ ꯑꯆꯥ ꯑꯊꯛꯁꯤꯡ ꯆꯥꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯅꯤꯖꯥꯝ ꯑꯃ ꯑꯣꯏꯔꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯃꯨꯝꯕꯥꯏꯒꯤ ꯕꯖꯥꯔ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯁꯅꯥ ꯌꯣꯟꯐꯝ ꯗꯨꯀꯥꯟꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯃꯐꯝꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯡꯗ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯌꯣꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯗꯨꯀꯥꯟꯁꯤꯡꯒꯤ ꯃꯄꯨꯅ ꯁꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯀ꯭ꯔꯣꯔꯒꯤ ꯃꯊꯛ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯣꯏꯕꯅ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯗꯨꯀꯥꯟ ꯀꯌꯥꯃꯔꯨꯝꯗ ꯌꯣꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯗꯨꯀꯥꯟꯗꯥꯔ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ
Dukan amagi mapunadi makoina yolagliba pot asi TV da ulakhiba museum adugi polamsing adu mankreda haina hairakami. Masidagi makoi pakhalakpadagi amuk Mumbai dagi Hyderabad tamna halaklami. Hojik makoigi polamsing asi yonpham leitabada yamna matha saba haibadu orami. Masigi matung makoida idea ama laklami. Polamsing asi Arab laibaki ina khunbasing da oina yol asi haina makoina hainarami. Masigi matung da Badsha hairiba huranba aduna mahaka khangnaba atopa huranba Sajid Kaubamyoi amada call tawduna makhoi problem sing adu hairami. Asumna Sajid hairiba huranba asinasu nakhoi adugi damuktadi warwaganu aina poto laina basilaage haina kumlaame. Asumna mathangi numitta Sajid na sinduna Dubai da vest tawba businessman Jane Kaubamyoi amaga Badsha ga Sajid ki yumda unahalami. Jane hairiba businessman asina Badsha da hojik ihan hanboina crore ahum ni pirage haiduna maki sel yaurba briefcase adu ulami. Hojikti Badsha Selyam adu ubada yamna haraurami. Masidagi mahagna museum adudagi huralakhiba polamsing gold tiffin box, gold cup, saucer amasung spoon pumnamak asi Jane gi mamangda puthoktuna ulami. Jane hairiba nupa asi hojikti polamsing asi ubada apenba pokpagi mawongda makok haiduna mathabakta makut karan chanduna laiki. Masigi tanja amadi ingit asimbangni ngasaidagi policing na ngairakliba asi. Asumna Sajid yumda lotuna leramba police khudimak thoklaktuna Badshabu mahangna hurankiba polamsing aduga konana farami. Masigi matungda atopa huranba gulambusu mahakki mayumda farami. Huranba ani aduna tonglakhiba pulsar bike adu gulamgini haibasi kona khanglakhi. Adubu gulam hairiba miyoi asi masigi huranbagi thabak asina mahakki ahanba huranbagi thabak oina Badshagi tunginduna changlakpani. Maramasina mahaki mamaki criminal record laikidabana police na pulsar bike adugi khungul liba ngamkidabani. Gulamna Badshada Sajid hairiba miyoi asi police ki paw piba informer mali aduna mangolda call tawrosi haina gulamna Badshada mangjongna na haikiba laiki. Masimak achumbani. Sajid hairiba nupa asi huranba oijarabasu karigumba huranba sobasingi case ta mahangna police ta mateng panglabadi mahaki khudong chaba khara police na pirami. Maramsina Sajid hairiba nupa asi huranbasingi marakta leiba police ki informer ni. Masi Badsha na khanghaudabana mahakpu police na phaba ngamkribani. Asumna Sajid na pirakliba paw adugi matungna Badsha hairiba miyoi asi mamangdasu Hurankhibgi case kayamarum laikiba miyoi ama oirami. Asumna Sajid ki paw asi confirm taraba matungda police commissioner Anjani masamagna Dubai gi sek dress sechinduna Badshabu fanaba plan tawkhibani. Asumna numidangda policingna Sajid ki yumda hidden camera amadi atay evidence oina phaba yanaba device kayamarum lotna thamjilami. Asumna huranbasing aduda makoina kamdauna huranbagi thabak adu chathaki haina introduction tarami. Asumna huranbasing aduna makoina thabak asi tha amagi mamangdagi plan tawduna honarakibani. Museum adugi manungda makoina huranba pamliba mafam adugi ventilator da makoina erogi mark ama yektuna thamlamki. Makoina museum ki security head sing curator ga sanaba wari kamaramsu hurana tarami. Matam aduda museum asi asonba mafam sing CCTV footage singa laifam na chingba amadi ayadaba singki maramda makoina khangba ngamki. Asumna September ki tang 2018 hairiba numit asigi ahing nongyai pung 3 muk tarakpa matamda makoina pulsar bike ama thauduna museum aduda huran laki. Numit adu nongyamna chuba numit ama oirami. Makoi glove face mask na chingba masada upsinduna museum aduga thangnana leiba so londaba yum amada makoi changsilaki. Asumna building adugi terrace taki museum adugi terrace tamna makoina chonglami. Makoina tawriba khuding asi akhak arau yauna nong kanna taba maramna mi amatana makoigi makholna chingba amata taba amadi khangba ngamlamde. Asumna makoina museum aduda changlakpada security guard ani khaktang leiriba adusu tumthakiba tanja haibada oirami. Masigi matung makoina mamangda mark tawraga thamkiba ventilator adudagi makoina changsilaki. Asum tongna makoina CCTV camera alarm sensor na chingba leitabagi khudong chaba adu lauduna maman yamlaba polamsing adu hurankhibani. Adubu mamai thangdadi makoina huranbadagisu hena khwaidagi aruba thabak asi huralakliba polamsing adu yonbagi thabak aduna oiramle haibasi makoina kona khangjarakhi. Asumna Hyderabad Police Commissioner Anjani Kumar gi liching makhada numit 10 gi manungda case asi solve tawba ngamki. Masini Hyderabad da thokiba Nizzam Museum robbery case. Wari asi tabiraga adomda kari phawbibigi habado adomgi wakalon phongdokpirau. Makhataba asingba malemgi mafamsingda thokliba
crime ge abo warising makhada na tanabagidamag aigi crime story manipuri hariba channel asibu subscribe tawbiduna notification on tawbiyu pumnamakpu amuka hanna kurumjeri